Hi viewers, PK channel POTHAMINASI KHANGMINASI channel asibu miyeng tabiri bukunimuko hanmaktada adongi marok kamesur mangangna taram noksari amadi kokmano khurumjari. Loina channel asina paringnaina sandoktuna laiba Yumbalon Lamjing gi seresta ngasi kungini pansubat kakakta puduna laksariba topic asi yumgi isor karamna khurumgani habidi ekuni nungji numi khudingi Yumda Lai Dhoop katpa natraga Dhoop thabana singba hainari singsida matau karam doroga Dhoop thagani amadi Dhoop katkani loina haibisigi matanda dharamada base doroga amadi scientifically base doroga masigi kanabana karino amadi masigi kanadabana leiribra haibna tim singdigi matanda khachitang akhang ai singdigi tana jarakanda miyam kudol tabjage akoy to pagi sikasenen subscribe video Akhuna ariba matamdagi hauna Yumda ayukki amadi numidang waramgi matamda Dhoop katpagi sanabi ama ngasi fawbo aduma akhuna thengnari ariba matamdagi hauna lakhabasing haribasing si adumakko haribasing asi akhuna karidagi torpuno haba targadi mapung oina akhuna angan matamdagi hauna khanar lebe kogi maitei samajda unaribasi karino haba matamda ayukki matamda sourcing asina pon thabire akhida aduga numidang waramgi matamdagi hauna numidangi matam sidana koibo punsin bire asumna hariba pon thariba amadi punsin bire basibu sigi source de koibo nga patient brief sibu koina thoni jaba khurum jaba ni haina nakana mramda lona buni haiduna so akhangai sing takpironggi ekoina phongjai aduna hariba Dhoop khatpase Dhoop tharibase mapung oina ekoina sumangda leriba tulsibung sidasu ayamana tonai sidigi horaga aduga imungda leriba mapung oina laintho leimaren leriba singsiso ekoina tonai adu haribase karamna tobigani amadi karamna togani habito ekogi nuksijarwa viewers singna yam toina hambirakwa masil lai Dhoop khatpase manungdagi hogadra habadi laintho leimaren de hogadra amadi mapandagi hogadra habadusu myamda dum thamjage hariba singase mapung oina ai ahanduda dharmada base toroga dum hajarake एकोई कंगले पाक से दरिबा से एकोई गौरिया धर्म अमदी मैतई धर्म हाइनसो अदम चनबी अमा मतम सामदगी होंगै पाइ कोई हक्तगी लाई अदो हारिबा सिंग से करिदगी लाखिबनो हाइदुदी यामसु लोइना खंगनरे हाइदारे सन्दिदा स्कुल टाइम मतम लेखना थमखिबगी चनबी मैम लेगरे अदोबो हारिबा सिंग जे बोना असिंगबगी ओनदी अयुक्ता अमदी नुमिदांग रमदा कोन Dhoop कनरिसि करिदनो हाइना हाइबा मतमदा mapung oina aikogi ayukki matamda pon thabiba matam asida aikoina mapung oina mangang numit ngan thoropagi matam sigi matam sidagi hauna ayukki pung 10 khai asi pawgi matam sida mangang guru du khurum jagani haduna lonei aduga pung 10 khai dagi amuk pung 3 khai bok numidaram gi matam sibudi koina luang guru da khurum jagani haduna so lonei aduna changchakta ayamane koi maitei samasida ayukki amadi numidaramda lai Dhoop katpagi sanabi amakhak lei masina ekoi kanglepak sida sanariba changchakta maitei gi ona leiba sanariba singsine adubo hariba maitei gi sanabi lei singsigi da ekoina mok khangle madudi mapung oina ekoi sid lerise gauya chakpa kamup singso mayam leiri Gauria satpa kamup singdadi karino habatargadi lai Dhoop katpase koina tri sandhya haiduna khangai nongmuda ahumla katpigadaba ayukta ma numit yungmuda ma amadi numidang waramda ma hariba singse koi hindu shastra dagi matung ina thamambadagi matung ina leirisi karino habatargadi Brahma Vishnu amadi Maheshwar haiduna longnei ayukki matamda amadi numit yungdu matamda amadi numidang gi matamda sungna lai Dhoop katpagi sanabi amakak Hindu shastra lei haduna koi maitegi Gauria chatliba singdaso duma ayam matongnei adumako numit yungbu matam singsida habidi Vishnu gi matam singsidadi ayamba ngamnadaba kya yawbadagi masi tawriba kharana ayamba loina tongnei Gauria da mapung oina satpa kamup singdadi aduna haiba singside nongmugi oina tri sandhya sida lai Dhoop katpagi sanabi amakhulei hariba khudimak singse karigi damakta tawrimino whether ekoigi maitegi oiro dan adu Gauria gu oiro karigi damak tawrino habatargadi mamangai da khanar leba singse karino habatkanda mapung oina leiriba singse karino ekoigi
lai khurumbani haina dongni lai hasi kaino fattaba koi yumgi akoi bida leiri sing fattaba leiri kaino sing sing yamana lai afawa fattaba kaina mamangai koi ahalama sing yam libiramba khalai aduna lai fattaba sing se sangdana bagi damakta lai to katpani haina lobiram aduna mapung oina koina hari sing se kari dagi no haibta gadi pung oina koina duk ki manam sidagi fattaba kogi lai sing habadi mapung oina hoji koina certificate ye kum matang dadi wasik kari no haibta gadi koina tin kang nei ka fatta audi koina viral gi oi ko sing se masi koina duk kala ga duk ki manam sidagi koina changhan bangam ngam dabani hadu no nei ado hari be sing je mawangai de leram di kari no haibta gadi koina lai sing se sang dana bagi dang te lai fatta ba sang dana bagi dang ne afaba lai sing sing kari no haibta da duk ki manam sina changsin ngami haduna tanabi makal leram mi haduna hai now in context yengse scientifically amu yengse buwa scientifically context amu yengse kai na kanda duk ka lilu sing se sai hari ba fatta ba viral oi post sing se masi sang mungam dana bagi damang ta duk si katpani hadun se do aduna ayam matam na ayam ni koina duk kat sing se am fa bagi sa nabi mu tu le masine ne tamjini ngi aduna ngasai ki hari ba sing se kalai dagi katkani hongna katkani habadudi akhangai sa sing amadi guru sing na tambirakpagi matung inadi masi ayuki bu oraso dan aduga numidang orang ki bu oraga so mapan lagi kogi tulsi bong dagi hono katpa hogo to bani haja lobiram ne kai gino habu kanadi yengse ko certificate le mai hajara ge alkoi fatta ba leriba tin kang leriba viral gi orga leriba posak sing se koina mapan lagi katpa matamda mapan da deram makai do pai thokragani aduga loisil ko matamda mo koina ai do lemire kat libu sing se imung da kat pa kan di imung da deram fatta hobi viral sing haja badare fatta hobi na te kogi fatta ba tin kang leriba viral gi orga posak sing se koina mapalam na thokhena bedam ta mapan da thawa roga manung da mu thawa do sing da bane adu ita ga yum da leramba fatta ba sing ti koi leroi haidna lobi ya isinida aduna adu ba ta ga di koina certificate dina koina tin kang fatta ba sing sida lowe adu ita ga ni sai gi live fatta ba hare sing se sigma viral gi orga posak sing se kogi imung da leri ba koina di ugum da ba kya sing se leidana ba gi da mak haidna no mo de koina duk kat ba gi sana bi se thambani haidna kangai sing sumna haibi aduna ayam matamda numijum bogi matam sing sida kaina thana jesin kena matamda nungsa yam saba matamni nungsa saba matamdi viral gi ledi ba posak sing se nungsa yam kana saba matamdi mogoi mapangan son thabana maram ora kanda ma ayam na haibi sing se tawdrusu ya bogi sana bi ma nei hadu so thame aduma ko jaga jaga gi matung inna haibi sing se mapung oina hindu gi amadi korea gi oro dan scientifically oro hariba koina nuti nu khring yumda tukkat gi chanabi asidi yamna fogo chanabi ma poigeni chanabi khnatana yam fogo khongkhang ma poigeni marambi kogi yumda leriba fatta hobi prima fatta batin kang leriba viral gi oriba posak prima fatta ba prima se loine koigi haksang dagi koi ka sai gi ka sing sidagi lapthok khina bagi lambi poigeni haiba lambi sine na thamdeni ge wafam kharisine aina khangjaba khara haijarisi ado aina haijaba singsida watkiba amdi hayawdaba kaya am leiba taragasu comment box adum mayam suggestion to minaraga film chigi matang nade aina yam kaina khangjaraba nade khistang nei najara kanda aina haigedaba pota hayawdaba kaya am leiba wanoba point kaya am leiba taragasu mathangi ai episode amada dum samdajara nabagi tanja lojege aduga masida mayamna thambiningba hariba wafam singsida mayamna thambiningba kaya leiba taragasu comment feedback pibirakku yagani wafum kharasiga loinana ngasigi oinadi Yumbalon lamjingi kunipan suba tangkak tangsa da sinjana bigi da jata longjoge matangi kunmapan suba episode amada anoba topic amamok miyam kudo tamjage matamada fogi oinadi kaina nabu yathang jage dinabirasi